Skill India Mission Government of India hi makhada 3 months English speaking practice course ama Darul Ummah Foundation na sinduna Lilong Haoreibi College ki Multipurpose Hall da Pangthokkhre. Thouram da Lilong Haoreibi College ki principal na course Ashigi center 𝗘𝗵𝗴𝗶𝗵𝗶 mahak masa yaona English speaking practice course adubu Houdokpagi saruk yaki. Course asi Lilong Haoreibi College dana ayuki pung 6 tagi 8 fawa aduga Haoreibi Mayai Leikai upper primary Madrassa dana nungthilgi pung 3:30 dagi 4:30 fawa center ani da Pangthokkhre Hairi. Job seeker sing amadi class 8 ki mathakta tamliba mahiro sing khakki oiba course asida tonganba course fee amata tingdana registration fee subnagi lupa 4 khakpiraga course asi yawba yagani loinana hayengdagi class horagani haina Darul Ummah Foundation gi director na phongdoragli. When I was in Haoreibi College, I had a program 3 months English speaking practice course. I Skill India Mission gi makhada when Darul Ummah Foundation na alakadurba hayengi tarik sidagi tongan center ani habedi Lilong gi oina koina Lilong Haoreibi College amadi koigi Haoreibi Mayai Leikai upper primary Madrassa da sinbagi program do Houdokpagi program amagi khoi sarla khibani alhamdulillah khoi program nam phajana Pangthokkhre ado khoi course si koina Haoreibi College tana ayuki pung 6 tagi 8 phau sinjaga dori adaga Haoreibi Mayai Leikai primary Madrassa tana koina course nongthingi pung 3:30 dagi 4:30 phau sinbagi plan ni khona thamjari si ko hana tongan ba media gi khuthang singda tagi publicity da tagi tongan ba school singda soi khon information loina pi khre kona school ayam maximum school dai khona loina invite speak hi angang sing Hairibu course gi khudong saba ehon be hoi baduni tha ahum sida di angang sing do patani improve kan habe soi khona thajai do Hairibu angang sing na tha ahum se maram chana horaga di khona kana gani angang sing da khudong sa gani course khona class 8 tagi aida madi aitke mathakta leiba angang sing sigi damakta ikona sinjabani sida ikona job seeker sing hogi college loiraba sing even ikona interview gi dakar leiriba interview da satkada sing makoi sing even makoi phoyaw ba ikona khudong chaga da course ni akona course ikona government gi sponsorship makha da tawdine thodok course fee leitre course fee se ikona only registration fee habi tare angang mamdagi ikona 3 months sida ikona sumna gi registration fee se ikona 600 khatang lawjabani akona course si maroina siliba pandam se soi khona angang sing se oda yam chon bai batare hajuk se ko leiba angang sing se khona class 8 loire 9 loire adar 11 12 ni graduation loire even ko adugi matung da phoi khoi english si khona ngangthok bada even for a single sentence si khona ngangthok bada yamna wabo masada nga se personality si yaudaba sina maram moire kamai tawre khoi da angang sing si khona tongan ba khoi state singda natra tongan ba language speaking people singa mayo nar pom batam khoi da sigi hesitation ngangthok ngam da ba haiba ngam da ba hining ngangthok ngam da ba aduna khoi even job ta kari da interview da am sothar le hobase sigi simaroi na khoi target to bani adu si losilak matam da khoi na angang sing sidagi khoi na thajaba thami adu de khoi gi tangai phadana khoi gi dakar leiriba khoi gi kari haiba tare khoi gi job sikarama oina natra job experience ama oina khoi gi mana khoi face to gadoriba matam gi khoi interview da natragana khoi ani stage performance lappa matam da magonda laigedaba magi potential do madu si course lo silappa matam da hariba potential do develop torokani makoida sipugi thakta kanar kan hebe se khona thajai hana soi khona tongan ba course ma am sinkhre sena har khadei khoi course khona normal oina khoi gi khona tongan ba coaching oina sinba matam de khona si 3 months ki course khona 5000 gi mathat lawro sinba course ngaktani adubo khona lebak phobadagi khona tongan ba social welfare department ade district social welfare officer sing makhoi ga wari sanarga aisugum ba ma koi sinjage khoi da mating pangbi haibadagi khona support tawgi haina thajaba pirakpadagi khona course mamali lawdana khona only 600 khoi gi registration fee lawraga tumaina sinmangam jabani adu angang sing hariba opportunity si khoi gi sigi matungda amuk sinmangam makhidra haibagi di khona thajabadi pibungamde aduna hariba course khona hojik February mamam photo sin gadaba course hariba sida yawbagi khudong sabal labi haw khona angang amai khona English speaking haibase sigi magi limit matam am layaba sahi as ai khang hodrai tam hodrai haidona sahi yang khai sura kan hum phusura kan mana ma tam khibadi ai adu angang ama sahi 3 manga da tam da magonda phangador knowledge habidi magonda khuloi gedor da do sahi yang khai don phuduna tam matam dang maroyaba maramdi akoina language habase maroina akoina haiba taragadi class 10 phogi mamang se sida akoina ngang da yadina ngang na bahon hobaragadi adu lebi improve to ga akoina BML silaba matungda khona bado ani togi there will be a huge difference akogi khena yam leiganeba aduna angang oringe da kona tam hobaragadi ko chin koda akoida kare hai ngangthokpagi hainingbagi koda lonbagi kogi fluency se sisu kod hen mangam ganeba aduna si matam leiring ida ngang sing Darul Ummah Foundation gi mekai dagi akoina
ngang school khudmak so koina loina yohon kre information si ado koina information phangda ba taraga so asi media gi ki piriba information si ngang singna nainaraga si yaubana phagani or yaudabana phagani habedo nainaraga hariba sigi khudong chaba labu ho haibese koina media gi khudang sida information si pijari uga course gi yamna maru oibu khudong chaba mana course koina khogi foreign sing country sing da khogi Russia gumba UAE gumba adra Kazakhstan gumba da khogi tokan tokan job mem hojiti laga lairi haiba job seeker sing se makoina interview yaubu matamda saluba matamda khudong chaba phangnangai course makhalamani loina foundation sina sponsor toraga khogi December 30 da Kolkata ge Indian Institute of Hotel Management da khogi tokan tokan ba foreign gi company sing dagi job mem mama interview yauna ba thaga dori hariba adugi damakta suikona maroina course su sinjabani aduna hariba job seeker sing na so hariba course se yaubada khoi yamna kana gani habagi asa khoina tawi